Atra mayam na pili mayam jo mairin kadi kara ihom nunggom no yaure sebum adegi lapoi sugunu jaure adegi satra mayam nuksi ga jane pibile mayam je mayam aina hajik leiba yum asi Kakching moirang them lekai da leiba suraisam Nganthoi Janugi yumdani sanglendani ngasi koina laglibasi Licypriya Fellowship Foundation gi makhada handak chahige oina BSc Nursing tamnaba khanba selection phanga ba haiba tare koi Hi-Tech Medical College ta tamnaba damuta adi medical college ta MBBS ki college amada nursing gi seat ama phangba is a very rare and lucky ko yamna tangna adi nursing college me amam lai India ta lising adu was maina proper medical college MBBS yawa medical campus ta tambage is a very rare thing ni competition jo wangi adigi entrance exam state ki thabatai internet thabatai aduma hairiba swasang Nganthoi 12 da ju mark 82% chalaga subject adum mayam letter chali haitare natra adubu magi sumarai bakthi ba haidara mataw yada ba haidara ma ju nang nichu dum try tawi to the selection je phangtre sei ju ke play thokre adada ma try tawru matung da haitare handak BSc Nursing gi koi das mana Licypriya Fellowship ki ma apply taw lak da handak sima khalle khanbasta khoi ngasi lai si sumaina Licypriya ma gi di manau tare Licypriya gi makhada sumaina ka mana mapan daga sum sahi ke am charang na raga matam je mang ga to phung khang da bai tare kai dau ji ge ma je charang na bo wakhan do fix lai ta bo adu hajikti sumaina flight ge ga mapan da ma je BSc Nursing tam ba chalani selection ga phang pa je sai da nang kai phau ge do hai pedang hai ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯍꯤꯁꯦ ꯀꯩ ꯗ꯭ꯔꯣꯞ ꯑꯃ ꯇꯧꯔꯒ ꯅꯤꯠ ꯊꯥꯔꯨꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯈꯜꯂꯨꯕ ꯃꯥꯔꯛꯇꯨ ꯌꯧꯔ ꯇꯝꯒꯦ ꯈꯟꯖꯔꯨꯕꯗꯨ ꯃꯥꯔꯛꯇꯨꯅ ꯌꯧꯔꯛꯇ꯭ꯔꯕꯅꯤꯅ ꯅꯦꯝꯃꯕꯅꯤꯅ ꯑꯁ ꯑꯩꯁꯤ ꯑꯗꯨꯝ ꯀꯩꯗ ꯇꯧꯗꯣꯏꯅꯣ ꯈꯟꯖꯥꯟꯅꯔ ꯃꯪꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯃꯪꯉ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯟꯐꯥꯔꯝ ꯑꯃ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯗꯩ ꯑꯩꯅ ꯈꯨꯕꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯩꯅꯣꯒꯤꯁꯤꯗ Licypriya Fellowshipꯀꯤ ꯁꯨꯃꯥꯏꯅ ꯐꯣꯟꯗꯤ ꯊꯦꯡꯅꯔꯛꯑꯦ ꯅꯪ ꯁꯤꯒꯤꯁꯤ ꯂꯧꯔꯨꯁꯦ ꯈꯣꯠꯂꯨꯁꯦ ꯍꯥꯏꯅ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯒ ꯁꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯇꯥꯟꯅꯔ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯔꯒ ꯑꯩ ꯁꯔꯒꯤ ꯍꯥꯏꯗꯤ Licypriya Fellowship ꯃꯈꯥꯗ ꯅꯪ class 9 ꯀꯥꯏꯅꯤ ꯃꯥꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯛꯄꯁꯦ ꯃꯥꯏ ꯁꯔ ꯆꯠꯂꯨꯕꯗꯤ ꯑꯣꯏꯅ ꯐꯪꯉꯛꯑꯦꯕ ꯑꯗꯨ ꯐꯪꯉꯛꯄꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯟꯐꯥꯔꯝ ꯑꯃ ꯇꯥꯖꯔꯒ BSc Nursingꯁꯤꯗ ꯇꯧꯗꯔ ꯍꯌꯦꯡ ꯀꯣꯟꯅ ꯃꯈꯥ ꯇꯥꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯀꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯄꯨꯔꯛꯄꯗꯤ ꯉꯝꯅꯤꯁꯨ ꯈꯜꯂꯤ ꯉꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯁꯤꯒꯤ ꯃꯄꯥꯟꯁꯤ ꯁꯔ ꯍꯣꯏꯒꯤ ꯃꯄꯥꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯒꯥꯏꯗ ꯑꯃ ꯌꯥꯎꯗꯅꯗꯤ ꯇꯧꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯒꯥꯏꯗ ꯑꯃ ꯌꯥꯎꯔꯒ ꯇꯧꯕꯤꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕꯁꯤꯗ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯌꯥꯝ ꯋꯥꯗꯧꯕꯗꯣ ꯁꯔꯅ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯐ꯭ꯔꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯝꯍꯟꯕꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯐꯪꯕ ꯍꯥꯏꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯐꯪꯕꯁꯦ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯔ ꯍꯣꯏꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯀꯩꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯇꯥꯟꯅꯔꯒ ꯀꯩ ꯇꯧꯕ ꯌꯥꯏ ꯈꯣꯠꯄꯗꯣ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯐꯥꯎꯕ ꯃꯤ ꯑꯃꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯇꯝꯃꯨꯔꯤꯕ ꯂꯥꯏꯟꯁꯦ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯣꯏꯖꯒꯦꯅ ꯁꯔ ꯍꯣꯏꯁꯨ ꯃꯇꯨꯡ ꯇꯥꯕꯗ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏ thank you ꯑꯗꯣ ꯕꯕꯥ ꯄꯣꯛꯄ ꯐꯥꯗꯔꯗꯤ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅꯒ ꯁꯨꯝ ꯆꯍꯤ ꯀꯌꯥ ꯃꯇꯝ ꯃꯥꯡꯉ ꯂꯥꯛꯑꯒ ꯇꯨꯌꯦꯜꯞꯇ ꯃꯥꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯤ ꯏꯆꯥꯁꯦ ꯃꯥꯡꯒꯗ꯭ꯔꯥ ꯄꯥꯈꯠꯂꯛꯄ ꯏꯆꯥꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯐꯅ ꯍꯧꯔꯒ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯥꯏꯗꯤ 12 ꯂꯣꯏꯔꯒ ꯃꯥꯡꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯊꯃꯣꯏꯗ ꯐꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯐꯥꯎꯏ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩ ꯍꯟꯗꯛꯇꯤ ꯏꯆꯥꯅꯨꯄꯤꯅ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ ꯄꯥꯎ ꯇꯥꯔꯒ ꯃꯥꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯨꯒꯤ ꯃꯥꯔꯛꯇꯤ ꯌꯧꯗꯕꯗꯨꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯃꯗ ꯆꯠꯂ ꯍꯪꯉꯨꯔꯁꯨ ꯃꯥꯒꯤ ꯁꯦꯟꯗꯨ ꯄꯩꯁꯥꯗꯨ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯂꯩꯔꯤꯕ ꯌꯨꯝꯗꯩ ꯀꯔꯤꯁꯤꯗ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝ ꯎꯔꯛꯄꯗꯒꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯄꯥꯡꯒꯜꯗꯨ ꯄꯨꯂꯞ ꯄꯨꯊꯣꯛꯑꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜꯁꯨ ꯂꯩꯇꯦ ꯑꯗꯨ ꯃꯉꯥ ꯂꯩꯇꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯅꯤ나 ꯅꯪꯅ ꯉꯝꯗꯕ ꯐꯣꯟꯗ ꯌꯦꯡꯉ ꯄꯨꯊꯣꯛꯑꯒ ꯅꯪꯒꯤ ꯍꯣꯠꯅꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯣꯠꯅꯕ ꯌꯥꯝ ꯍꯣꯠꯅꯩ ꯑꯗꯨ ꯀꯣꯟꯅꯗꯅ ꯐꯣꯟ ꯌꯦꯡꯕ ꯃꯇꯝꯗ Licypriyaꯒꯤ ꯃꯥꯒꯤ ꯐꯣꯟꯗ ꯊꯥꯔꯛꯄ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯤꯗꯣ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯦ ꯂꯥꯎ ꯏꯆꯥꯅꯨꯄꯤ Licypriya ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯣ ꯃꯣꯏ ꯀꯥꯟꯗ ꯐꯣꯟ ꯊꯥꯔꯤ ꯍꯥꯏ ꯍꯦꯛ ꯍꯥꯏꯕ ꯈꯪꯕꯒꯤ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯍꯥꯏꯒꯠꯂꯛꯑꯒ ꯁꯥꯔꯗꯒꯤ ꯐꯣꯟꯒ ꯂꯧꯖꯒꯦꯕ ꯑꯗꯨꯒ ꯁꯥꯒꯤ ꯃꯇꯦꯡꯗꯒꯤ ꯏꯆꯥꯅꯨꯄꯤꯅ
medical line haiba keno khangda adu nursing tamaga chak phangoi se agi mu ko kandati nungai jare aina thangalamba awaba mayam do sana tangkham thangde bire aina wa kan khale mayam punamuk so sana toi mateng su ban to ngamba ya thola so sa gumba de mu yaro ina haijan ningi rai sa gi mateng su mati putsi huna su ko da ꯑꯗꯨꯒ ꯃꯃꯥꯗꯤ ꯃꯃꯥꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯅꯤꯀꯣ ꯃꯥꯒꯤ ꯃꯃꯥ ꯄꯄꯥꯁꯦ ꯌꯥꯝꯅ ꯐꯦꯃꯤꯂꯤꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯁꯦ ꯅꯝꯅ ꯑꯄꯤꯛꯄ ꯂꯝ ꯃꯆꯥ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯁꯦ ꯆꯤꯡꯒꯅ ꯇꯤꯟꯅ ꯀꯨꯞꯄꯒ ꯍꯥꯏꯇꯥꯔꯦ ꯇꯤꯟꯅ ꯈꯥꯔꯒ ꯌꯥꯝꯅ ꯋꯥꯕ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯈꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯌꯥꯝꯕ ꯏꯃꯨꯡꯁꯦ ꯐꯦꯃꯤꯂꯤꯁꯦ BPL ꯐꯦꯃꯤꯂꯤ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯗꯤ ꯄꯥꯛ ꯈꯪꯒꯟꯗꯦꯀꯣ ꯃꯣꯏ ꯋꯥꯔꯧꯒꯦꯁꯨ ꯋꯥꯔꯧꯖꯔꯦ ꯃꯣꯏꯗꯤ ꯄꯩꯁꯥ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯂꯥꯏꯟꯗ ꯃꯄꯥꯟ ꯂꯝꯗ ꯑꯗꯨ ꯄꯩꯁꯥꯅ ꯊꯣꯡ ꯁꯥꯔ ꯆꯠꯄ ꯉꯝꯃꯦꯕ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯐꯅ ꯍꯧꯔꯛꯑꯁꯨ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯉꯥꯏꯔꯦ 12-87 ꯆꯠꯄ ꯃꯌꯥꯝ ꯑꯃ ꯖꯨꯒꯥꯂꯤ ꯆꯦꯛ ꯁꯨꯕ ꯆꯠꯄ ꯈꯣꯠꯄ ꯑꯉꯥꯡ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯉꯝꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯍꯣꯠꯅꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡ 200 ꯁꯨꯗꯣꯔꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯤꯁꯦ ꯌꯥꯝꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯁꯤꯡꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯩꯀꯩ ꯐꯥꯎꯏ ꯈꯣꯠꯂꯤ ꯈꯤꯇꯪ ꯄꯥꯎ ꯇꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯉꯥꯏ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯉꯥꯏ ꯏꯆꯥꯅ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯕ ꯆꯠꯅꯤꯡꯉꯤꯗ ꯏꯆꯥꯅ ꯐꯕꯗꯨꯁꯨ ꯑꯩꯈꯣꯏ ꯎꯖꯤꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯃꯦꯟꯅꯉꯥꯏ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯃꯥꯅ ꯍꯟꯗꯛ ꯁꯨꯝ ꯍꯥꯏ ꯇꯧꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯥꯏꯕꯨ ꯏꯁꯥ ꯑꯣꯏꯅ ꯂꯝꯖꯤꯡꯕꯤꯔꯒ ꯃꯥꯏ ꯄꯥꯛꯄꯁꯦ ꯃꯈꯣꯡ ꯁꯦꯡꯅ ꯑꯝꯇ ꯄꯥꯛꯍꯟꯕꯤꯌꯨ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯉꯤꯁꯦ ꯃꯦꯁꯦꯖꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯥꯟꯊꯣꯏꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯃꯥ ꯏꯄꯥ ꯂꯥꯏꯔꯦ ꯑꯩ ꯏꯃꯥ ꯏꯄꯥꯗꯤ ꯊꯕꯛ ꯇꯧꯍꯧꯗꯦ ꯒꯣꯔꯃꯦꯟꯒꯤ ꯅꯤꯡꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯟꯅꯕꯤꯔꯒ ꯑꯗꯣ ꯇꯝꯕ ꯌꯥꯕ ꯀꯣꯔꯁ ꯃꯌꯥꯝ ꯂꯩ ꯀꯣꯔꯁ 30-40 ꯍꯦꯟꯅ ꯃꯥꯒꯤ ꯆꯥꯅꯕ ꯂꯥꯏꯟꯗꯣ ꯈꯟꯕꯤꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯕꯨ ꯑꯣꯏꯔꯣ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯕꯨ ꯑꯣꯏꯔꯣ ꯅꯔꯁꯤꯡ ꯂꯥꯏꯟꯗꯕꯨ ꯑꯣꯏꯔꯣ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯑꯣꯏꯒꯦꯔꯥ ꯐꯥꯔꯃꯥꯁꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯇꯝꯃꯨꯕ ꯀꯣꯔꯁ ꯑꯃ ꯍꯦꯛ ꯇꯝꯕ ꯃꯇꯝꯗ ꯂꯥꯛꯅꯦꯕ ꯆꯪꯉꯤꯁꯦ ꯑꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯁꯤ ꯈꯜꯂꯨꯕꯗ ꯑꯉꯥꯡꯁꯤꯡꯁꯤ ꯅꯤꯡꯍꯟꯅꯩ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯕꯅ ꯑꯗꯨꯝ ꯃꯤꯡ ꯑꯃ ꯆꯟꯁꯤꯜꯂꯒ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯃꯥꯡꯕꯗꯧꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯐꯕ ꯐꯔꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯕꯁꯨ ꯁꯥꯏꯟꯇꯤꯁ ꯑꯣꯏꯕ ꯌꯥꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯏ IAS ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯥꯎꯏ ꯃꯥꯏ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯃꯔꯥꯏꯕꯛ ꯐꯕ ꯍꯣꯠꯅꯕ ꯀꯟꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯄꯥꯛꯀꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯁꯥꯒꯤ ꯑꯃ ꯆꯠꯍꯧꯔꯒꯗꯤ ꯃꯥꯏ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯉꯝꯕ ꯆꯥꯔꯥꯗꯤ ꯍꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯔꯣꯝꯗꯣ ꯑꯗꯩ ꯃꯁꯥꯒꯤ ꯐ꯭ꯔꯤꯗꯝ ꯍꯥꯏꯇꯥꯔꯦ ꯏꯝꯄꯥꯋꯔ ꯇꯧꯕ ꯉꯝꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯤ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅꯁꯨ ꯃꯆꯥꯅ ꯐꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯋꯥꯅ ꯂꯩꯍꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯃꯣꯏꯗꯣꯏ ꯑꯗꯨꯅ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯥꯁꯨ ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯍꯦꯟꯅ 12-82 ꯆꯠꯈꯤꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯇꯣꯞꯄꯔꯒ ꯑꯣꯏꯔꯒ ꯒꯣꯜ ꯃꯦꯗꯜꯒ ꯄꯨꯔꯛꯄꯗꯣ ꯑꯗꯨꯏꯗꯤ ꯁꯥꯔꯅ ꯑꯃꯨꯛ ꯉꯥꯏꯗꯣꯏꯁꯦꯀꯣ ꯅꯪꯅꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗꯒ ꯒꯣꯜ ꯃꯦꯗꯜꯒ ꯑꯗꯨꯗꯤ ꯂꯩꯗꯅ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯗꯣ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯑꯣꯏꯔꯛꯄꯗꯨꯅꯤꯀꯣ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯍꯦꯟꯅ ꯄꯥꯏꯕꯛꯄꯣꯀꯣ ꯀꯥꯏꯖꯔꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯉꯁꯤꯗꯤ ꯌꯦꯟꯗꯦꯝꯒ ꯑꯩ ꯒꯥꯔꯤ ꯃꯩꯁꯦ ꯌꯦꯟꯗꯦꯝ ꯉꯥꯏꯔꯦ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯀꯛꯆꯤꯡ ꯆꯠꯂꯦ ꯁꯣꯏꯕꯨꯝ ꯃꯥꯏ ꯁꯣꯏ ꯑꯗꯒꯤ ꯍꯣꯏ ꯍꯣꯏ ꯐꯣꯇꯣ ꯀꯥꯞꯇ ꯋꯥꯠꯂꯤ ꯂꯥꯎ